ITLF na former Chief Minister N Biren amasung NFSL gi mathakta siriba maral yumpham yaude former Chief Minister N Biren gi mathakta Kuki Human Rights Organization amana thagalakiba audio taping leak ki matangda Indigenous Tribal Leaders Forum ITLF na former Chief Minister N Biren amasung National Forensic Science Laboratory gi mathakta sirakliba maral sing adu yumpham yaude thawang adu akana mong condemn tawi haina People Alliance for Peace and Progress Manipuri na thatur ko serol aman haidi cherol asin makata na hairi bana N Biren gilengak sasan matamda singtam ani gi marakta lairiba gap asi samjinna ba sok thabar naidan ho naram batana tana singi district singda saukat thawrang kaya masubai kadam ki loina tungi mirol gi future gi su kanana ba amasung mamalyam laba ikwe gi ecosystem sing asi kai handana thamnabu gi makta war on drugs ki khungthang kaya supai kadam ki ain kain popi pambi thaba amasung reserve forest ki area sing khopsin bana miyoi खरगी आइन यादव मोंग सथबा सेंदार लंबी सिंग थ्रेट क्या लाखपदगी महकी मथक्ता तोंगान तोंगान कैंपेन क्या से सथरके बनी ऑडियो टेपिंग लीक कमरी लेने सुप्रीम कोर्ट टपी के नेशनल फोरेंसिक साइंस लेबोरेटरी की साइंटिफिक रिपोर्ट अदुना ऑडियो की एविडेंस सिंग अदु टेपर तौरबा मतुंग वेरिफिकेशन की दमकता फिट ओइदबा अमनी हाइन मयेक सेंगना थमखिबा अदुना हिरम असिगी मतंगदा अरोइबा वफमनी मणिपुर की मियामना थौदोक असिगे मरी लेना मथंग मनाव नाइना थोकलिबा थौदोक सिंग असिंग असि फावबा कावबा लेते हौकिबा सही 2023 के मे अहुमदगी थौलक्किबा हिंसागी थौदोक सिंग असि आम मिलिटेंट सिंगना बेक तौबा कुकी बे अमना सथकिबनी ITLF हाइरिबा ऑर्गेनाइजेशन असि मिलिटेंट सिंगी इंटरेस्ट थौक तौबा फ्रंट ग्रुप अमनी हाइबगी रिपोर्ट क्या सुलै हाइरिबा ग्रुप असिना ह्यूमन राइट वायोलेशन नत्रन जस्टिस की दमकता सबसाना लेप्तुना थबुक तौबा लेते मरम अदुना ITLF ना अरानबा इन्फॉर्मेशन कैंपेन तौबगी थबुक असि खुदकता तोकदबनी हाइरि कांगपोकपीदा लम एकर कुंथ्रा का मंगा थरंबा पॉपुलेशन यथत्रे असम द संदेन गी मियोय अनि लुपा करोड़ मंगा गा लाख मरफू गा मंगा गी ड्रग का कोनना फारे Security Force na lamdam asida popi pambi sing paksa na manghan takhan na balak khalak pathorang ki manung chana tha asida tongan tongan mafam mani dasa tharaki operation da Kangpokpi district ki Songlun village jauna langjol amasung Wafong area da lam eker kuntra ka manga da tharamba popi pambi sing paksa na yan thatuna manghan khre hairi police ki pawang na hairi bana iroi loiba oina Kangpokpi district ki manung chanba Songlun village amasung masiga thangna na leiriba langjen amasung Wafong area da sa thakiba operation adu da lam eker manga da tharam ki popi pambi sing yan thatuna manghan khre loina na popi pambi sing adu thapa da sizinaba Polong sing thamba amasung makhoi lokpham chafam oiba khangpok sang amasu sidok tuna manghan ki red aduda empty cartridge nipon harbek hum amasung popi maru kaya phangki hairi security na popi pambi sing manghan takhan na basa thaki operation asita miyam na phana cooperation pibi hairi haukiba November ani da hairiba khul asimak nasamukta bharat abhiyan gi sorok amo ina lam ekat kutra tharamba popi pambi sing hatuna manghan kre operation aduda farm hut ani yauna atai polam kaya mang takan trailer na mai chak liba gypsy ani amasu mafam adudagi phangbangam ki haidi atopo amana Directorate of Revenue Intelligence na Assam Rifles ka loina na Assam gi Kasar district ki Sonabariat gi sathaba operation chanden dagi miyo ani market lupa crore manga ga lakh marfu ga manga gi bhelu oigada ba yamla drug singa kona na fare Pawasina makata na hairi bana chanden dagi miyo ani asina yamna singnani oiba mong gari amada tongduna chatlingai da combined force ki kangbu aduna Sena bari ghat maya da khamduna check tawbada gari adu da tongan ba soap case humpuga mari da yamlaba heroin sing adu puduna chatlambadagi phagalakibani Chandian district asi environment border area da oibata natana singi khudong thiba yaba mafam kaya leibana mafam asida drug trafficking gi khwaidagi maru oiba mafam amasu oiribani hairi Dima South Labor waterfall gi sing chen thakibida mahiroi ama Sire anina thiba khangtana leiri Yamna laibak thiba amadi thamoi sokningai oiba thodok amada National Institute of Technology NIT gi koiba chatpa mahiroi singi maraktagi mahiroi hum isingna chen thakibadagi mahiroi ama asibak sang oina phangbang ngamkre mahiroi anina hojik phawa thiba khangtana leiri pa mahiroi sing adu SDRF yauna mari leinaba sing nakan mumong da isingna chen thakiba mahiroi ani gi haksang thiba gi thabuk hojik yamna kana chathari hairi Pawasin hai laibak thiba thodok asing ngarang nungthen pung ani rum taba Assam gi Dima South district ki manung Sanbahara ga jaun village da leiba Bolsol waterfall sing sai bi da thoki bani ngarang mafam adu da National Institute of Technology NIT Silchar gi mahiroi sing koiba lakhi maduda mahiroi na pima sa ama waterfall da gi chen thar kan ba iraina chen thaki ba de atopa mahiroi na kanna na hon ba da makoi ahum sing na chen thaki bani hairi thodo adu thokra ba matung SDRF local gi miyam fire service amadi mari leina sing na thiba humba gi thabuk sa thaki adu ngarang nungthel pung mari rom taba matam de sing na chen thaba adu da yaw ki ba Uttar Pradesh ta gi Sabak critic Singha Kauba Masaki Sahi Kulum Surba Mahiro Amagi Haksang Sina Funky Hairi NIT Silchar gi Din of Students Welfare
S Darna Fungdokibada Todok the Tokre Habiki Bow Madagi Racing Adu officials in Todok Tokom the Satuna Yingsin Bagaloin and official Kayama from Adu Hosixu lady Tiba Kangana lady Mohiro and Adu Bihardagi Radika Sahitaragamapan Amadi Uttar Pradestagi Sorhat Rise Hikunka Wihari additional superintendent of police crime Dima Hasau district Taupuriba Faruk Ahmad Fungdokibada Tiba Kangana lady Mahiro and Yaksang Pangaba Marilay never singna Mapam Kaya Tibugi Tabuk left and Satari Taudogadu Marilay case Amasu Lokatle Hiring KCP MC Progressive na Sangai Festival boycott tawbaga loina November 18 numita kanglai paksin bathungna general strike Tourakhre President rule langak na Sangai Festival pangthokani haina thorang lagliba asi Sangai Festival boycott tawbaga loina lagliba November 18 yum sakesa numita kanglai pak Communist Party Military Council KCP MC Progressive na nunggi oina kanglai paksin bathungna general strike tawragani haina Tourakhre loop asigi Information and Publicity Secretary Mai Khomba Maite ne khuyek piduna media thaduk le baserul asin high general strike asida hospital water supply mahiroi loop news and media ga mari lena bathabuk sing di council loi karigumba KCP MC na thamleba athing ba Sangai Festival asida mangak kanduna nampu putorok labadi madu tholak pa phota gi teksa pung namuk president rule government and daita pujaga dabani miam gi wakat ka dagi party na paikhalag leba Sangai Festival 2025 boycott tawbagi khungchang asida kanglai miam khudimak na wakal taminasi haiba wafam su noluk na party gi mai kai dagi ningsing lagli Sire asin high president rule government gi makku koiriba governor na sukumai harau pangthok tuna mitai purup singbu angau afai oina moi them tawtuna kumai nisana lang thaktu thamjillaga mitai khunai lekha ta na hena manghanna basiloi dabani national highway sing da mitai purup ta maning tamna satpat athing ba thamjinduna British India government gi purup masel to khai tahanba hatuk hanba gi community amada thongsinduna demite and rule policy Thabuk tawba khudak leptuna national highway sing the mitai community gi free movement lagleba December 2025 phawbagi manungda lehengadabani karigum piriba matamasi gi manungda national highway the mitai community free movement lehendrabadi kanglaipak Manipur ahan bagi oina December tha ama chupna general strike makha sathana bagi phire blorok pa yai haiba akan ba section wasu thamlakli loina na fatherland kanglaipak Manipur gi masak magun kaya sing asi mising yamjadra basu matam amada singtam ani gi apunba saktam na ingna chikna nungsi chana na khunda minerambani adubu ngasidi mitai purupna mapangal khara son thakibadagi pungkai kai rebel ligis sakyang mingsel amagi matau oiraktuna hingminari bi purup kanglup kuding makki thanggadaba ikhong singda machet tarba liglina thinggadabagi tamthiba phiyom amada sem saduna lainakre asigumba tang kasida kumai haraugi ni sada laichu hanba manba mongda maitai purupta mapung oina khundariba kanglai bakki Tampaki lamda PR government na thaurang lagpa Sangai Festival asi boycott tawbagi phirep asi KCP MC Progressive na laurakpani hairi IDP singmayum da hanjalana bagi matang asi bharat laingak na thaiduna thamlabra hain na basing na bangamde Bijoy Koijam Central government na Manipur thok lebi irang amadi IDP singmayum da hanjalana bagi matang asi na thaiduna thamlabra haina singna da bangamde haina hanagi minister Bijoy Koijam na phongdokre wafam asi apun basing saukut thaurang lup ki taret chuba Foundation de numita saruk yaraduna Bijoy Koijam na phongdokibani Khurai NESU ground the pangthok pathoram adu the ex minister Bijoy Koijam IMC ward number 3 gi cooperator luang sambam bemola social scientist Dr. Kiran Yentrem pamlup asigi president oinam inauna singba maru oiba mithunglen sing oina saruk yakhi haire